ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯣꯖꯥꯒꯤ ꯂꯝꯍꯦꯟꯕꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯟꯕꯤꯔꯗꯣ ꯋꯥꯈꯜꯗ ꯂꯥꯡꯐꯝ ꯈꯪꯗꯦ꯫ ꯏꯆꯝ ꯆꯝꯕ ꯐꯥꯒꯤꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯏꯊꯛ ꯊꯛꯅ ꯁꯅꯥꯍꯜꯗ ꯐꯠ ꯌꯦꯡꯂꯤ꯫ ꯁꯅꯥꯍꯜꯗꯣ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯨ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯂꯩꯊꯣꯔꯛꯂꯒ ꯔꯟꯕꯤꯔꯗ ꯌꯦꯡꯂꯗꯨꯅ ꯀꯥꯔꯟꯗꯤꯕ꯫ ꯑꯁꯣꯝꯗ ꯂꯥꯏꯖꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯃꯥꯒꯤ ꯀꯥꯗꯨꯅ ꯆꯦꯟꯈꯠꯂꯛꯂꯤ꯫ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯈꯨꯠꯇꯨꯅ ꯃꯊꯕꯥꯛꯇꯨꯗ ꯊꯝꯂꯗꯨꯅ ꯑꯁ ꯀꯩꯅꯣ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯐꯣꯡꯕꯁꯦ ꯁꯨꯃꯥꯏꯅꯒ ꯇꯧꯅꯕ꯭ꯔꯣ? ꯗꯥꯝꯆꯥꯁꯤꯕꯨ ꯑꯩꯒꯤ ꯆꯤꯊꯤꯗꯣ ꯄꯥꯈ꯭ꯔꯖꯥꯠꯂꯣ? ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯗꯤ ꯄꯥꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯒ ꯃꯤꯆꯥꯟꯅꯕꯗ ꯆꯥꯛꯀ ꯍꯥꯏꯔꯤꯗꯨꯅ? ꯑꯁ ꯁꯣꯏꯗꯅ ꯄꯥꯔꯝꯅꯦꯕ꯫ ꯕꯥꯔꯝꯗꯒꯤ ꯌꯥꯝ ꯀꯨꯏꯅ ꯊꯧꯔꯛꯇꯦꯕ꯫ ꯇꯤꯟꯒꯗꯣ ꯀꯨꯠ ꯌꯣꯠꯊꯩ꯫ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ꯫ ꯑꯩ ꯗꯥꯝꯆꯥꯅ ꯀꯥꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯁ꯭ꯀꯨꯜ ꯆꯠꯍꯧꯔꯒꯦ꯫ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯀꯗꯣ ꯁꯠ ꯌꯥꯟꯁꯤꯜꯂꯒ ꯃꯈꯥꯗ ꯇꯐꯤꯡ ꯆꯦꯟꯊꯔꯛꯂꯤ꯫ ꯃꯥ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯌꯨꯝꯖꯥꯎꯗꯨꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯂꯧꯔꯛꯂꯤ꯫ ꯃꯃꯥ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯦꯀꯣ꯫ ꯊꯕꯥꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯝꯂꯛꯂꯤ꯫ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏ ꯌꯥꯝ ꯉꯜꯂꯤꯗ ꯕꯦꯝꯃ꯫ ꯑꯗꯨ ꯑꯩꯁꯨ ꯆꯠꯂꯦ ꯃꯃꯥ꯫ ꯁꯤꯗ ꯆꯪꯂꯛꯈꯣꯗꯅ ꯃꯅꯝ ꯅꯝꯕꯤꯈꯤꯒꯦ꯫ ꯂꯥꯏꯖ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅ ꯆꯦꯟꯊꯣꯛꯄꯅꯤ꯫ ꯃꯥꯡꯒꯣꯜ ꯌꯧꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯃꯤ꯫ ꯉꯝꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯃꯃꯥ ꯆꯠꯂꯦꯀꯣ꯫ ꯂꯥꯏꯖꯒꯤ ꯃꯃꯤ ꯁꯥꯃꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯃꯥ ꯊꯕꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯁ ꯌꯧꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯛ ꯌꯥꯝ ꯉꯜꯂꯤꯁꯤꯕꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯁꯅꯥꯍꯜꯗꯣ ꯆꯥꯔꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯔꯟꯕꯤꯔꯒ ꯄꯨꯟꯁꯤꯕꯒꯗ ꯌꯦꯡꯂꯗꯨꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯑꯍꯣꯡꯕ ꯈꯔ ꯂꯩꯔꯛꯏꯕꯁꯤꯅꯤ꯫ ꯑꯩꯗꯤ ꯈꯪꯗꯦ ꯃꯕꯨꯡ ꯑꯅꯤꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯗꯥꯏꯇꯗꯣ ꯃꯈꯣꯏꯅ ꯄꯨꯒꯗꯧꯅꯤ꯫ ꯁꯅꯥꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗꯨ ꯈꯪꯍꯟ ꯍꯟꯒꯠꯂꯛꯂꯤ꯫ ꯁꯅꯥꯍꯜꯗꯣ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯇ ꯌꯥꯗꯕꯒꯨꯝ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯍꯣꯏ ꯕꯕꯥ ꯑꯩꯅ ꯉꯝꯅꯤꯡꯕ ꯃꯈꯩꯗꯤ ꯇꯞꯅ ꯁꯦꯝꯗꯣꯔꯛꯀꯦ꯫ ꯔꯟꯕꯤꯔꯁꯨ ꯃꯇꯥꯡ ꯆꯥꯔꯤ ꯍꯥꯏꯍꯧꯔꯒꯤ ꯃꯇꯥꯒꯨꯝ꯫ ꯕꯕꯥ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯃꯃꯥꯟꯅꯕꯤ ꯑꯌꯥꯝꯕꯅ ꯕꯣꯔꯗꯤꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯥꯁꯨ ꯊꯦꯝꯂꯒ ꯕꯣꯔꯗꯤꯡ ꯆꯪꯈꯤꯅꯕ ꯑꯝꯇ ꯍꯣꯠꯅꯁꯤꯅꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯇꯞꯂ ꯈꯨꯝꯂꯛꯂꯤ꯫ ꯃꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏꯗꯩꯗ꯫ ꯈꯪꯗꯦ ꯑꯩꯅꯦ ꯅꯣꯏꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯁꯤ꯫ ꯑꯩꯒꯤꯗꯤ ꯑꯇꯩ ꯅꯠꯇꯦ ꯅꯆꯟꯅꯨꯄꯤꯁꯦ ꯁꯤꯗꯗꯤ ꯑꯦꯛꯖꯥꯝꯁꯤꯗ ꯌꯥꯎꯍꯟꯕꯤꯔꯛꯄꯁꯤꯇꯅꯤ꯫ ꯑꯗꯨꯅꯤ ꯏꯆꯥꯁꯥ ꯃꯥꯅ ꯖꯨꯠ ꯆꯥꯔꯛꯇ꯭ꯔꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯊꯣꯛꯄ ꯉꯝꯂꯣꯏꯗꯣꯔꯤꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯔꯝꯗꯨꯗ ꯃꯌꯥꯝꯗꯣ ꯀꯔꯤꯅ ꯐꯒꯗꯒꯦ ꯉꯥꯏꯍꯥꯛ ꯈꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯈꯟꯅꯔꯕ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯨ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯗ꯭ꯔꯤ꯫ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯥꯏꯖꯗꯣ ꯁ꯭ꯀꯨꯜ ꯌꯧꯔꯤ꯫ ꯉꯟꯅ ꯂꯥꯛꯄꯅ ꯀ꯭ꯂꯥꯁꯇꯨꯗ ꯀꯅꯥꯝꯇ ꯂꯥꯛꯂꯝꯗ꯭ꯔꯤ꯫ ꯃꯊꯟꯇꯅꯤ꯫ ꯂꯥꯏꯖꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯀꯥꯔꯛꯄꯗꯒꯤ ꯉꯁꯤ ꯃꯉꯥꯏꯔꯦ ꯁ꯭ꯀꯨꯜ ꯉꯜꯂꯤꯕꯁꯦ꯫ ꯕꯦꯒꯇꯨꯗ ꯃꯀꯨꯞꯇꯨ ꯉꯥꯊꯔꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ꯫ ꯗꯥꯝꯆꯥꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯔꯤꯄ꯭ꯂꯥꯏꯒ ꯄꯤꯔꯛꯇꯣꯏꯖꯥꯠꯅꯣ? ꯍꯦ ꯒꯣꯗ ꯌꯦꯁꯇꯗꯤ ꯍꯥꯏꯟꯕꯤꯔꯛꯎꯀꯣ꯫ ꯌꯥꯗ ꯈꯣꯠꯇ ꯇꯧꯔꯒ ꯏꯃꯨꯡꯗ ꯂꯥꯟꯒ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯅ ꯍꯤꯡꯅ ꯊꯝꯕꯩ ꯋꯥꯗꯤ ꯂꯩꯇ꯭ꯔꯤ꯫ ꯀꯣꯝ ꯇꯧꯔꯒ ꯐꯨꯝꯕꯤꯔꯛꯑꯅꯤ꯫ ꯚꯩ ꯇꯔꯥꯅꯤ ꯇꯣꯔꯕꯥꯟꯗ ꯌꯧꯗꯣꯔꯤꯕꯅꯤ ꯑꯩꯁꯦ꯫ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯃꯥꯟꯅꯕꯤ ꯃꯈꯩꯁꯨ ꯂꯥꯛꯂꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯅꯤ ꯂꯥꯛꯄꯗꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜꯗꯣ ꯈꯖꯤꯛ ꯅꯥꯊꯩꯈ꯭ꯔꯤ꯫ ꯔꯟꯕꯤꯔꯒ ꯄꯨꯟꯁꯤꯕꯒꯁꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯜ ꯔꯨꯝꯗ ꯍꯥꯟꯅ ꯆꯪꯂꯒ ꯂꯥꯏꯖ ꯍꯣꯏꯅ ꯅꯍꯥꯟ ꯊꯥꯡꯒꯠꯂꯝꯕ ꯀꯝꯄ꯭ꯂꯦꯟꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯔꯒ ꯑꯣꯖꯥ ꯁꯤꯟꯊꯣꯛꯐꯝ ꯈꯪꯗꯕꯗꯒꯤ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯅ ꯊꯣꯔꯛꯂꯤ꯫ ꯕꯦꯜ ꯇꯥꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯔꯟꯕꯤꯔꯒꯤ ꯔꯨꯝ ꯇꯞꯅ ꯂꯥꯛꯂꯤ꯫ ꯔꯟꯕꯤꯔꯒꯤ ꯔꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯦꯛ ꯈꯔꯗꯨ ꯑꯅꯤꯗꯨ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ꯫ ꯔꯟꯕꯤꯔꯗꯣ ꯃꯊꯥ ꯁꯥꯅ ꯑꯁ ꯃꯤꯁ ꯅꯦꯟꯁꯤꯁꯤꯕꯨ ꯀꯃꯥꯏꯅ ꯑꯉꯥꯡ ꯂꯣꯏꯅꯔꯤꯖꯥꯠꯅꯣ? ꯑꯉꯥꯡꯈꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯣꯖꯥ ꯑꯅꯧꯕ ꯁꯤꯜꯂꯣꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯉꯥꯡ ꯌꯥꯎꯔꯝꯒꯅꯤꯗ ꯑꯗꯨꯅꯅꯤ꯫ ꯃꯃꯥꯡꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯇ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯂꯦꯇꯔ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ꯫ ꯑꯗꯨꯒ ꯃꯤꯁ ꯅꯦꯟꯁꯤꯕꯨ ꯌꯥꯝ ꯀꯤꯅ ꯆꯠꯆꯩ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯁꯨꯝ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯤꯗ ꯏꯇꯥꯎ꯫ ꯍꯟꯗꯛꯀꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯋꯥꯐꯝꯁꯦ ꯃꯤꯁ ꯅꯦꯟꯁꯤꯅꯒ ꯇꯥꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ꯫
ꯍꯣꯏ ꯃꯤꯁ ꯅꯦꯟꯁꯤꯗꯣ ꯌꯥꯝ ꯐꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯏꯁꯦ ꯃꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯕꯒꯤ ꯑꯣꯏꯔꯝꯅꯤ ꯏꯇꯥꯎ ꯑꯁ ꯃꯊꯥꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯗꯣꯔꯤꯗ ꯍꯧꯖꯤꯛꯄꯨ ꯑꯣꯖꯥ ꯑꯅꯧꯕ ꯑꯃ ꯊꯤꯈꯤꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯉꯥꯏꯈꯣꯁꯦ ꯕꯕꯥꯒ ꯑꯝꯇ ꯈꯟꯅꯈꯤꯁꯦ ꯉꯥꯡꯅ ꯂꯥꯛꯄꯅ ꯔꯟꯕꯤꯔꯒꯤ ꯔꯨꯝ ꯌꯧꯔꯤ ꯊꯣꯡꯗꯣ ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯔꯟꯕꯤꯔꯗꯣ ꯐꯣꯟꯗꯣ ꯂꯧꯊꯣꯔꯛꯂꯒ ꯀꯔꯤꯅꯣ ꯌꯦꯡꯂꯤ ꯄꯨꯟꯁꯤꯕꯁꯨ ꯉꯁꯥꯏ ꯄꯥꯝꯕ ꯂꯣꯏꯁꯤꯟꯈꯤꯗꯕ ꯂꯦꯇꯔꯗꯣ ꯄꯥꯝꯕ ꯂꯣꯏꯁꯤꯟꯅꯤꯡꯕꯒꯤ ꯃꯁꯥꯗꯣ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯆꯔꯥꯡꯅꯔꯤ ꯔꯟꯕꯤꯔꯗ ꯀꯔꯤ ꯍꯥꯏꯔꯒ ꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯔꯟꯕꯤꯔꯁꯨ ꯃꯃꯥꯏꯗꯨ ꯐꯣꯟꯗꯨꯗ ꯈꯔ ꯅꯛꯁꯤꯜꯂꯒ ꯂꯥꯏꯟꯖꯒ ꯑꯟꯖꯨꯒ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯔꯛꯇ ꯅꯥꯆꯣꯝ ꯑꯃꯃꯝ ꯅꯞꯂꯒ ꯆꯤꯜꯂꯒ ꯅꯣꯛꯃꯤ ꯀꯥꯞꯄ ꯐꯣꯇꯣꯗꯣ ꯖꯨꯝ ꯇꯧꯔꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯛꯂꯤ ꯂꯥꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯕꯦꯝꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥꯗꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯏ ꯏꯇꯥꯎ ꯑꯩ ꯀꯤꯕꯅꯔ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯐꯩ ꯄꯨꯟꯁꯤꯕꯗꯣ ꯉꯛꯆꯥꯅꯅ ꯔꯟꯕꯤꯔꯗ ꯌꯦꯡꯂꯗꯨꯅ ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯦ ꯔꯟꯕꯤꯔꯁꯨ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ ꯑꯩꯈꯣꯏ ꯁꯥꯏꯕꯤ ꯀꯅꯥꯎꯗꯨꯅꯤꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯊꯥꯡꯒꯠꯂꯛꯂꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯍꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯄꯤꯁꯨꯝꯗ ꯁꯨꯛꯆꯜꯂꯒ ꯐꯣꯇꯣꯗꯣ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯤ ꯃꯥꯒꯤꯅ ꯍꯦꯛꯇ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯛꯂꯤ ꯍꯥꯏꯗꯨꯅꯤ ꯑꯟꯖꯨꯒꯤꯗꯣ ꯍꯥꯟꯅ ꯍꯛꯆꯤꯟꯅ ꯎꯔꯨꯗꯦ ꯂꯥꯏꯟꯖꯒꯤꯗꯣ ꯍꯥꯟꯅ ꯗꯪ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯂꯤ ꯔꯟꯕꯤꯔꯗꯤ ꯃꯀꯣꯛꯇꯨ ꯁꯣꯐꯥꯗ ꯉꯥꯊꯔꯒ ꯁꯨꯝ ꯍꯥꯏꯔꯛꯂꯤ ꯈꯪꯗ꯭ꯔꯦꯗ ꯄꯨꯟꯁꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯕꯤꯗꯥꯏ ꯄꯤꯔꯝꯕꯅ ꯍꯦꯟꯅ ꯅꯝꯃꯤ ꯁꯤꯡꯒꯜ ꯍꯦꯛꯇ ꯑꯣꯏꯍꯧꯏ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯊꯕꯛꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯇꯝꯅ ꯍꯦꯛ ꯍꯦꯟꯗꯣꯛꯈꯤꯕꯗ ꯅꯨꯄꯤ ꯐꯪꯅꯤ ꯊꯥꯖꯔꯨꯅꯨꯍꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯀꯅꯥꯅ ꯈꯪꯗꯦ ꯍꯌꯦꯡ 11-12 ꯀꯥꯈꯤꯕꯒ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯑꯍꯦꯟꯕ ꯑꯃꯒ ꯁꯠ ꯑꯣꯟꯅꯈꯤꯕꯁꯨ ꯇꯝꯕ ꯉꯝꯗꯦꯗ ꯅꯣꯡꯗꯝ ꯅꯥꯏꯕ ꯅꯠꯇ꯭ꯔꯤ ꯍꯥꯏꯗꯨꯅꯤ ꯄꯨꯟꯁꯤꯕꯗ ꯅꯣꯛꯃꯤ ꯔꯟꯕꯤꯔꯗ ꯌꯦꯡꯂꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯁꯨꯝ ꯂꯩꯍꯧꯕꯒꯤ ꯋꯥꯅꯤꯅꯦ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜꯁꯦ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯁꯥꯇ꯭ꯔꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯅꯨ ꯑꯣꯏꯔꯣꯏ ꯃꯤꯅꯁꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ ꯑꯉꯥꯡꯗꯨꯅ ꯍꯧꯔꯛꯑꯁꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯅꯤ ꯔꯟꯕꯤꯔꯗꯣ ꯄꯤꯁꯨꯝꯅ ꯁꯨꯛꯆꯜꯂꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯏꯇꯥꯎ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯁꯤ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯗꯕꯅꯤ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯏꯇꯥꯎ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯃꯃꯤꯗ ꯉꯥꯡꯅꯕ ꯀꯥꯏꯗꯣ ꯑꯗꯨ ꯍꯦꯛ ꯑꯣꯏꯔꯒ ꯇꯣꯛꯇꯣꯔꯤꯅꯤ ꯄꯨꯟꯁꯤꯕꯗꯣ ꯔꯟꯕꯤꯔꯗ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯉꯁꯥꯏ ꯂꯥꯏꯖꯒꯤ ꯂꯦꯇꯔꯗꯣ ꯃꯤꯠꯃꯥꯡꯗ ꯈꯪꯍꯧ ꯎꯔꯛꯄꯒꯨꯝ ꯇꯧꯔꯤ ꯀꯔꯣꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯅꯨꯡꯁꯤꯠꯅꯣ ꯈꯪꯍꯧꯗꯦ ꯐꯝꯂꯝꯕꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯔꯟꯕꯤꯔꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯏꯇꯥꯎ ꯑꯩ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯈꯤꯒꯦ ꯔꯟꯕꯤꯔꯗꯣ ꯃꯃꯥꯏꯗ ꯐꯠꯂꯩ ꯊꯣꯔꯛꯂꯒ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯗꯁꯨ ꯃꯤꯅꯤꯠ ꯀꯥꯡꯗꯦ ꯁ꯭ꯀꯨꯜ ꯌꯧꯕꯒꯁꯨ ꯑꯗꯨꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯕ ꯆꯪꯉꯨꯔ ꯆꯠꯂꯣ ꯑꯗꯨ ꯏꯇꯥꯎ ꯍꯣꯔꯦꯟ ꯁꯨꯒꯔ ꯇꯦꯁ ꯑꯃꯇ ꯇꯧꯊꯣꯛꯁꯤꯀꯣ ꯋꯥꯁꯔꯨꯝ ꯈꯨꯆꯪꯗꯣ ꯆꯨꯝꯗꯦꯕ ꯄꯨꯟꯁꯤꯕꯁꯨ ꯔꯟꯕꯤꯔꯅ ꯍꯥꯏꯍꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯅꯣꯡꯃꯤ ꯋꯥꯁꯔꯨꯝꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯆꯦꯗꯨ ꯂꯧꯊꯣꯔꯛꯂꯒ ꯉꯁꯥꯏꯒꯤ ꯂꯣꯏꯁꯤꯜꯍꯧꯗꯕ ꯃꯇꯦꯛꯇꯨ ꯄꯥꯕꯃꯨꯛ ꯍꯧꯔꯤ ꯗꯥꯝꯆꯥ ꯋꯥꯁꯦ ꯌꯥꯝ ꯀꯣꯏꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯂꯦꯇꯔ ꯏꯕꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯀꯣꯏꯔꯛꯇ꯭ꯔꯤ ꯗꯥꯝꯆꯥꯅ ꯑꯍꯥꯟꯕꯅꯤ ꯀꯔꯤ ꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯄꯤꯛꯂꯕ ꯀꯣꯛꯁꯤꯗ ꯁꯟꯊꯤ ꯃꯄꯩ ꯍꯥꯜꯂꯕ ꯆꯥꯟꯅꯗ꯭ꯔꯕ ꯀꯣꯛꯁꯤꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯏꯇꯤꯜꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯈꯔꯁꯦ ꯑꯉꯧꯕ ꯆꯦꯋꯥꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯗꯥꯝꯆꯥꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯆꯔꯤꯅꯤ ꯗꯥꯝꯆꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯒꯤꯗꯤ ꯊꯃꯣꯏꯗ ꯗꯥꯝꯆꯥꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ ꯑꯗꯣ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯗꯥꯝꯆꯥꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯅꯗꯣꯏꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯄ꯭ꯂꯥꯏ ꯍꯥꯏꯕꯗꯤ ꯂꯦꯇꯔꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯌꯣꯔꯁ ꯁ꯭ꯇꯨꯗꯦꯟꯗꯤ ꯑꯣꯏꯕ ꯃꯇꯝ ꯑꯃꯒꯤꯅ ꯃꯈꯣꯏ ꯑꯣꯖꯥꯒꯤ ꯇꯥꯟꯂꯣꯏꯒꯗꯧꯔꯤꯕꯤ ꯑꯉꯥꯡ ꯃꯆꯥ ꯃꯈꯥꯗꯨꯗꯁꯨ ꯑꯃꯨꯛ ꯏꯔꯤ ꯗꯥꯝꯆꯥ ꯑꯥꯏ ꯂꯚ ꯌꯨ ꯂꯦꯇꯔꯗꯣ ꯄꯥꯕ ꯂꯣꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪꯂꯛꯂꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯆꯦꯗꯨꯗ ꯄꯥꯏꯁꯤꯜꯂꯒ ꯃꯌꯥꯗꯨ ꯈꯔ ꯆꯤꯛꯂꯗꯨꯅ ꯁꯣꯔꯗꯨꯁꯨ ꯁꯥꯡꯅ ꯍꯣꯜꯂꯤ ꯃꯁꯥꯗꯣ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯄꯥꯡꯒꯟ ꯐꯨꯗꯣꯛꯄ ꯉꯝꯕ ꯇꯥꯟꯖꯥꯁꯨ ꯑꯣꯏꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕ ꯐꯣꯟ ꯂꯥꯛꯏꯅꯦ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯤꯌꯦ ꯔꯟꯕꯤꯔꯅ ꯃꯄꯥꯟꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯌꯥꯝ ꯊꯨꯅ ꯁꯛꯐꯝꯗꯨ ꯈꯖꯤꯛ ꯑꯣꯜꯂꯤ ꯂꯦꯇꯔꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯂꯩꯁꯦꯝꯕ ꯅꯪ ꯑꯣꯏꯔꯦ ꯔꯟꯕꯤꯔꯗꯣ ꯐꯠ ꯌꯦꯡꯂꯛꯂꯤ ꯂꯩꯁꯦꯝꯕꯔꯣ ꯄꯨꯟꯁꯤꯕꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯀꯗꯨ ꯅꯣꯝꯂꯛꯂꯤ
ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯍꯧꯗ꯭ꯔꯤꯉꯩ ꯕꯦꯜ ꯇꯥꯕꯅ ꯍꯥꯜꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗ ꯄꯥꯏꯅ ꯊꯣꯔꯛꯂꯤ꯫ ꯂꯩꯁꯦꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕ ꯑꯝꯇ ꯌꯥꯎꯔꯛꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯀꯣꯜꯗꯨ ꯊꯝꯂꯒ ꯒ꯭ꯔꯥꯎꯟꯗ ꯊꯣꯔꯛꯇꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯔꯤꯕꯗꯨ ꯌꯥꯎꯔꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯕ ꯂꯣꯏꯔꯒ ꯃꯌꯥꯝꯗꯨ ꯀ꯭ꯂꯥꯁꯇ ꯆꯪꯅꯔꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯂꯒ ꯍꯥꯏꯔꯒꯦ ꯈꯟꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯑꯣꯖꯥ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯃꯤꯅꯤꯠ ꯈꯔꯗꯨꯗ ꯈꯔ ꯀꯔꯟ ꯐꯨꯒꯟꯕ ꯂꯤꯅꯥꯗꯣ ꯕꯦꯒꯇꯒꯤ ꯃꯃꯥ ꯕꯦꯒ 3 ꯂꯧꯊꯣꯔꯛꯂꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯑꯃꯃꯝ ꯄꯤꯔꯛꯂꯤ꯫ ꯑꯟꯖꯨꯒ ꯂꯥꯏꯖꯒꯗꯣ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯟꯖꯨꯅ "ꯁꯪꯕꯥꯅꯝꯕꯤ, ꯀꯩꯅꯣ ꯍꯣꯔꯦꯟ ꯍꯥꯞꯇ ꯆꯥꯔꯁꯨ ꯌꯥꯕꯗꯨꯕꯣ?" ꯂꯤꯅꯥꯅ "ꯑꯁ ꯍꯥꯞꯇ ꯆꯥꯅꯕꯁꯨ ꯌꯥꯎꯔꯤ, ꯁꯔ ꯆꯪꯂꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯞ ꯆꯥꯎ, ꯕꯦꯒꯇ ꯑꯆꯥꯄꯣꯠ ꯌꯥꯎꯔꯒ ꯂꯩꯕꯗꯣ ꯑꯩ ꯂꯩꯐꯝ ꯈꯪꯗꯗꯧꯅꯤ." ꯑꯟꯖꯨꯗ ꯃꯆꯤꯟ ꯈꯨꯝꯖꯤꯜꯂꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ꯫ "ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ?" ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯌꯥꯏꯗꯨꯗ ꯐꯝꯂꯤꯕꯗꯨ ꯆꯤꯟ ꯀꯟꯕꯤ ꯂꯥꯏꯖꯗꯤ ꯉꯁꯤꯗꯤ ꯑꯆꯥꯄꯣꯠꯇꯨꯗ ꯃꯃꯤꯠꯇꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯂꯥꯏꯖꯒꯤ ꯁꯛꯐꯝꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯉꯛꯅ ꯌꯦꯡꯅꯔꯒ ꯂꯤꯅꯥꯅ ꯂꯥꯏꯖꯒꯤ ꯃꯁꯝꯗꯨꯗ ꯐꯠ ꯆꯤꯡꯂꯗꯨꯅ "ꯀꯩꯅꯣ ꯆꯔꯣꯏ, ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯄꯛꯇꯦꯍꯦ, ꯑꯗꯨꯃꯥꯏꯅꯒ ꯒ꯭ꯌꯥꯟ ꯇꯥꯕꯤꯒ ꯁꯥꯔꯛꯀꯅꯨꯀꯣ." ꯑꯟꯖꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ "ꯆꯔꯣꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯗꯥꯝꯆꯥꯒ ꯈꯟꯅꯔꯛꯄ꯭ꯔꯣ?" ꯂꯥꯏꯖꯗꯣ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯁꯤꯟꯅꯔꯗꯨꯅ "ꯈꯟꯅꯔꯛꯇꯦꯗ, ꯑꯩꯈꯣꯏ ꯗꯥꯝꯆꯥꯅ ꯀ꯭ꯂꯥꯁꯇ ꯂꯥꯡꯁꯤꯟꯅꯒꯅꯨ ꯍꯥꯏ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ." ꯂꯤꯅꯥꯅ "ꯁꯦꯁ, ꯌꯥꯗꯦꯀꯣ, ꯍꯥꯏꯕꯒꯤ ꯏꯜꯂꯤꯀꯣ, ꯈꯔ ꯇꯧꯔꯛꯀꯅꯤ. ꯁꯦ, ꯑꯆꯥꯄꯣꯠꯁꯦ ꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯆꯥꯊꯣꯛꯍꯧꯔꯁꯦ." ꯑꯍꯨꯝꯗꯣ ꯑꯆꯥꯄꯣꯠꯇꯨ ꯁꯦꯒꯥꯏꯔꯒ ꯆꯥꯕ ꯍꯦꯛ ꯍꯧꯕꯒ ꯄꯨꯟꯁꯤꯕꯁꯨ ꯆꯪꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯑꯆꯥꯄꯣꯠꯇꯨꯗ ꯌꯦꯅꯨꯡꯗ ꯆ꯭ꯔꯣ ꯆ꯭ꯔꯣ ꯍꯩꯖꯤꯜꯂꯒ ꯃꯆꯤꯟꯁꯤꯡꯗꯨ ꯈꯨꯝꯖꯤꯜꯂꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯆꯥꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯔꯣꯜ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯌꯥꯝꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯟꯅ ꯈꯨꯝꯂꯤ꯫ ꯂꯥꯏꯖꯒꯤ ꯔꯣꯜꯗꯨ ꯌꯧꯔꯛꯂꯤ꯫ 43. ꯂꯥꯏꯖꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯦꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯆꯥꯄꯣꯠꯇꯨ ꯁꯥꯏꯅ ꯁꯥꯏꯅ ꯈꯨꯝꯂꯛꯏ꯫ "ꯄ꯭ꯔꯖꯦꯟ ꯁꯔ." ꯄꯨꯟꯁꯤꯕꯗꯣ ꯃꯃꯤꯠꯇꯣ ꯁ꯭ꯇ꯭ꯔꯦꯛ ꯃꯈꯥꯗ ꯌꯥꯝ ꯁꯥꯊꯤꯅ ꯈꯥꯔꯞ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯂꯥꯏꯖꯗ ꯁꯥꯎꯔꯞ ꯌꯦꯡꯂꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯈꯪꯐꯝ ꯐꯝꯊꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯔꯣꯜꯗꯣ ꯃꯈꯥ ꯇꯥꯅ ꯀꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯈꯟꯖꯔꯤ꯫ ꯑꯩꯒꯤ ꯔꯣꯜꯁꯦ 432ꯒ ꯑꯣꯏꯔꯝꯃꯗꯤꯀꯣ, ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯗ꯭ꯔꯁꯨ ꯍꯦꯛꯇ ꯀꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ꯫ ꯋꯥꯈꯟꯒꯗꯤ ꯑꯅꯩꯕꯤꯅꯤꯍꯦ꯫ ꯍꯣꯔꯦꯟꯕꯨꯗꯤ ꯑꯩ ꯈꯨꯄꯥꯛ ꯅꯠꯇ꯭ꯔꯒ ꯈꯣꯟꯊꯤꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯌꯨꯝ ꯍꯟꯒꯗꯕꯁꯦ ꯇꯟꯁꯤꯜꯂꯛꯈ꯭ꯔꯦꯗ꯫ ꯄꯨꯟꯁꯤꯕꯁꯨ ꯔꯣꯜ ꯀꯧꯕ ꯂꯣꯏꯔꯒ ꯔꯦꯖꯤꯁꯇꯔꯗꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ ꯍꯥꯏꯔꯛꯂꯤ꯫ "ꯅꯍꯥꯟꯒꯤ ꯇꯦꯁꯀꯤ ꯆꯦ ꯌꯦꯡꯕ ꯂꯣꯏꯔꯦ꯫ ꯃꯤ 29 ꯃꯨꯛꯇꯅꯤ ꯄꯥꯁ ꯇꯧꯕ꯫ ꯍꯌꯦꯡ ꯔꯤꯖꯜ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯄꯥꯁ ꯇꯧꯗꯕ ꯃꯈꯩ ꯑꯩꯅ ꯄꯤꯅꯤꯡꯕ ꯄꯅꯤꯁꯃꯦꯟ ꯄꯤꯒꯅꯤ꯫ ꯍꯌꯦꯡꯗꯤ ꯁ꯭ꯇꯨꯗꯦꯟ ꯑꯃꯠꯇ ꯑꯦꯕꯁꯦꯟ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏ." ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯑꯃꯅ ꯑꯃꯗ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯅꯩ꯫ ꯑꯟꯖꯨꯗꯤ ꯀꯩꯁꯨꯝ ꯈꯟꯗꯦ, ꯄꯥꯁ ꯃꯥꯔꯛ ꯌꯧꯅꯤ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯂꯤꯅꯥꯒ ꯂꯥꯏꯖꯒꯗꯤ ꯃꯤꯍꯨꯜ ꯆꯣꯡꯕꯗ ꯂꯣꯏꯔꯤ꯫ "ꯂꯥꯏꯖ, ꯍꯌꯦꯡꯗꯤ ꯄꯅꯤꯁꯃꯦꯟꯁꯦ ꯁꯣꯏꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦꯕꯣ." ꯂꯥꯏꯖꯗꯣ ꯌꯥꯔꯛꯇ ꯉꯪꯂꯗꯨꯅ "ꯑꯩꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗ꯭ꯔꯦ. ꯅꯨꯡꯁꯤꯕ ꯃꯥꯅ ꯄꯤꯅꯤꯡꯕ ꯄꯅꯤꯁꯃꯦꯟ ꯄꯤꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦꯗ." ꯑꯟꯖꯨꯗꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯃꯊꯪ ꯇꯧꯔꯗꯨꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯕꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯁꯨꯃꯥꯡꯗ ꯈꯔ, ꯃꯥꯡꯒꯣꯜꯗ, ꯏꯃꯨꯡꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯐꯥꯎꯕ ꯄꯨꯟꯁꯤꯕ ꯃꯁꯛ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯤ꯫ ꯂꯥꯏꯖꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ꯫ ꯔꯦꯟꯕꯤꯔꯒꯤ ꯔꯨꯝꯗ ꯆꯪꯕꯁꯨ ꯉꯝꯗꯦ, ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗꯦ꯫ ꯃꯥꯒꯤ ꯀꯥꯗꯨꯗ ꯀꯇꯨ ꯀꯥꯔꯟ ꯆꯠꯂꯒ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯕꯒꯤ ꯆꯥꯛꯈꯨꯝꯗ ꯄꯨꯟꯁꯤꯕ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯂꯥꯏꯖꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯁꯛꯐꯝꯗꯨ ꯁꯠ ꯑꯣꯜꯂꯤ꯫ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯗꯨꯅ ꯏꯍꯩ ꯍꯩꯅꯗꯨꯅ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯔꯛꯂꯒ ꯇꯞꯅ ꯐꯝꯊꯩ꯫ "ꯃꯃꯥ." ꯊꯕꯥꯁꯨ ꯏꯟꯁꯥꯡꯗꯨ ꯍꯥꯞꯅ ꯍꯥꯞꯅ "ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯆꯥꯔꯁꯤ. ꯑꯕꯨꯡꯉꯣꯁꯤꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯂꯥꯛꯇꯦꯅꯦ. ꯑꯇꯩꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯊꯕꯥꯁꯨ ꯆꯥꯛ ꯄꯨꯈꯝꯗꯣ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯨꯗ ꯊꯝꯂꯒ "ꯅꯪ ꯕꯕꯥꯒ ꯇꯥꯃꯣꯆꯥꯒ ꯁ꯭ꯀꯨꯜꯗ ꯆꯠꯈꯤꯅꯦꯍꯦ." ꯊꯕꯥꯅ ꯄꯨꯟꯁꯤꯕ ꯄꯜꯂꯛꯇ꯭ꯔꯕꯗꯨꯗ ꯂꯥꯏꯖꯁꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯤ꯫ "ꯗꯥꯝꯆꯥꯗꯤ?" ꯊꯕꯥꯁꯨ ꯊꯋꯥꯏ ꯁꯥꯗꯅ ꯐꯠ ꯈꯨꯝꯂꯛꯂꯤ꯫ "ꯆꯠꯈ꯭ꯔꯦꯅꯦꯍꯦ." ꯂꯥꯏꯖ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ
ꯀꯗꯥꯏꯗ ꯃꯌꯨꯝꯗ ꯑꯍꯥ ꯐꯝꯂꯝꯕꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯃꯩꯗꯨ ꯂꯥꯎꯊꯣꯔꯒ ꯍꯥꯏꯔꯛꯄꯅꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯋꯥꯁ ꯏꯉꯛ ꯉꯛꯅ ꯀꯩꯅꯣꯅꯦꯍꯦ ꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯏꯁꯤꯅ ꯃꯤꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕꯕꯣ ꯂꯥꯏꯟꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯑꯃꯨꯛ ꯆꯤꯌꯔꯗꯨꯗ ꯈꯪꯐꯝ ꯐꯝꯊꯔꯒ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯇꯞꯂꯞꯅ ꯀꯔꯝ ꯀꯥꯟ ꯆꯠꯈ꯭ꯔꯤꯅꯣ ꯃꯃꯥ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯂꯥꯏꯗꯁꯨ ꯃꯈꯣꯏꯅ ꯃꯔꯥꯏꯕꯛꯇꯨꯗ ꯐꯠ ꯊꯥꯖꯤꯜꯂꯤ ꯑꯁ ꯊꯤ ꯃꯍꯤꯒꯤ ꯗꯥꯎꯅꯤꯍꯦ ꯚꯤꯃꯥ ꯅꯪ ꯏꯔꯣꯝꯕ ꯆꯥꯈꯤꯗ꯭ꯔꯥ ꯂꯥꯏꯖꯗꯨ ꯈꯣꯏꯁꯥꯎꯅꯅ ꯁꯤꯠ ꯈꯝꯂꯛꯏ ꯑꯁ ꯈꯪꯗꯦ ꯃꯃꯥ ꯑꯝꯇ ꯍꯪꯂꯛꯑꯅꯨ ꯊꯕꯥꯁꯨ ꯂꯥꯏꯖꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯁꯥꯎꯔꯤꯗꯨꯅ ꯁꯥꯎꯗꯦ ꯑꯗꯨ ꯃꯃꯥ ꯗꯥꯝꯆꯥꯗꯣ ꯉꯁꯤ ꯍꯜꯂꯛꯀꯗ꯭ꯔꯣ ꯊꯕꯥꯁꯨ ꯈꯣꯏꯁꯥꯎꯅꯅ ꯈꯨꯝꯂꯛꯂꯤ ꯍꯣꯏꯃꯦ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗꯒ ꯀꯩꯝ ꯍꯥꯏꯔꯝꯗꯦꯅ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯒ ꯃꯥꯒ ꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯒ ꯍꯥꯏꯖꯔꯤ ꯄꯣꯠꯅꯤ ꯊꯕꯥꯁꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯔꯛꯂꯒ ꯐꯝꯂꯗꯨꯅ ꯃꯃꯥꯏꯗꯨ ꯁꯠꯂꯩꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅꯞꯅ ꯁꯥꯌꯣꯟꯕꯕꯨ ꯀꯧꯔꯛꯂꯤ ꯑꯕꯨꯡꯉꯣ ꯑꯕꯨꯡꯉꯣ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯣ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗ ꯉꯁꯤꯈꯛ ꯄꯨꯟꯁꯤꯕ ꯂꯩꯇꯕꯁꯤꯗ ꯇꯤꯚꯤ ꯃꯈꯣꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯂꯩꯔꯤꯁꯦ ꯂꯥꯏꯟꯖꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕꯤꯕ ꯅꯠꯇꯦ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯕꯤ ꯁꯠ ꯍꯪꯂꯛꯂꯤ ꯃꯃꯥ ꯗꯥꯝꯆꯥꯅ ꯅꯪꯉꯣꯟꯗꯒ ꯆꯦ ꯑꯃꯒ ꯄꯤꯔꯝꯕ꯭ꯔꯣ ꯊꯕꯥꯗꯨ ꯉꯛꯆꯥꯅꯅ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯆꯦꯅꯣꯅꯦꯍꯦ ꯄꯤꯔꯝꯗꯦꯗ ꯄꯨꯟꯁꯤꯕꯗꯣ ꯌꯨꯝꯗꯒ ꯆꯪꯂꯝꯗꯦ ꯍꯥꯏꯕ ꯁ꯭ꯀꯨꯜꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯦꯌꯦ ꯆꯠꯂꯁꯨ ꯆꯦ ꯑꯃꯇꯪ ꯄꯤꯔꯝꯂꯒ ꯆꯠꯄ ꯀꯩꯗꯧꯒꯦꯕ ꯃꯥꯕꯣ ꯃꯁꯥ ꯈꯪꯗꯅ ꯁꯠ ꯍꯥꯏꯗꯣꯛꯈꯤ ꯊꯕꯥꯗꯣ ꯆꯥꯛ ꯆꯥꯕ ꯍꯧꯔꯕꯅꯤ ꯂꯥꯏꯖꯅ ꯆꯦ ꯄꯤꯕ ꯈꯣꯠꯄ ꯀꯥꯏꯅꯒ ꯄꯜꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯉꯛꯅ ꯍꯪꯂꯛꯂꯤ ꯀꯔꯤꯒꯤ ꯆꯦꯅꯣ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯉꯝꯅꯕ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯀꯩꯅꯣꯅꯦ ꯃꯃꯥ ꯉꯍꯥꯟ ꯇꯦꯁꯀꯤ ꯆꯦꯗꯣ ꯑꯩꯉꯣꯟꯗ ꯌꯦꯟꯊꯣꯛ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯆꯦꯗꯣ ꯃꯃꯥꯗ ꯄꯤꯔꯝꯕ꯭ꯔꯥꯅ ꯍꯪꯕꯅꯤꯗ ꯊꯕꯥꯁꯨ ꯋꯥꯈꯜꯗꯨꯗ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯦ ꯃꯕꯨꯡ ꯃꯆꯜꯒꯤ ꯃꯔꯤꯗꯨꯃꯛ ꯈꯟꯖꯔꯤꯕꯅꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯅꯕꯣꯏꯃꯛ ꯈꯜꯂꯤ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯤ ꯁꯥꯌꯣꯟꯕꯁꯨ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯤ ꯂꯥꯏꯖꯗꯤ ꯆꯥꯛꯇꯨ ꯃꯥꯡꯗ ꯊꯝꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯋꯥ ꯈꯣꯡꯉꯥꯡꯗꯨ ꯇꯧꯁꯤꯜꯂꯛꯂꯤ ꯀꯩꯒꯤ ꯆꯠꯂꯤꯅꯣ ꯃꯃꯥ ꯀꯩꯒꯤꯅ ꯍꯥꯏꯔꯝꯒꯦꯕ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯪꯂꯤꯁꯦ ꯑꯗꯨꯅꯤ ꯈꯪꯗꯦ ꯍꯥꯏꯋꯥꯅꯦ ꯅꯪ ꯇꯥꯃꯣꯆꯥꯅꯅꯦ ꯄꯨꯟꯁꯤꯕꯗꯣ ꯌꯨꯝꯗ ꯆꯠꯈꯤ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯁꯦ ꯌꯨꯝꯗ ꯆꯠꯄꯒꯤ ꯃꯔꯝꯒꯅꯦ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯁꯥꯌꯣꯟꯕꯁꯨ ꯃꯆꯦꯗ ꯁꯠ ꯌꯦꯡꯂꯤ ꯂꯥꯏꯖꯁꯨ ꯃꯆꯤꯟꯅ ꯇꯞꯂꯞꯅ ꯁꯣꯟꯖꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝꯗ ꯆꯪꯂꯝꯗꯕꯤ ꯁ꯭ꯀꯨꯜꯗꯒꯤ ꯁꯨꯝ ꯆꯠꯈꯤꯕ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯥꯠꯅꯣ ꯁꯥꯔꯗꯨꯕꯣ ꯃꯤꯅ ꯃꯌꯨꯝ ꯆꯠꯈꯤꯕꯗꯣ ꯅꯪꯅ ꯃꯔꯝ ꯀꯣꯏꯍꯪ ꯍꯪꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯆꯥꯛꯇꯨ ꯆꯥꯊꯣꯛ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯅꯨꯀꯣ ꯂꯥꯏꯔꯤꯛ ꯄꯥꯎ ꯆꯠꯂꯣ ꯊꯕꯥꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯂꯥꯏꯖ ꯄꯨꯈꯝꯗꯒꯤ ꯆꯥꯛꯇꯨ ꯃꯈꯨꯠꯇꯨꯅ ꯆꯛ ꯆꯛ ꯊꯤꯜꯂꯒ ꯃꯪꯂꯒ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯃꯔꯝꯁꯨ ꯂꯩꯇꯕ ꯌꯨꯝꯗꯁꯨ ꯍꯥꯏꯔꯝꯗꯕ ꯂꯣꯟꯅ ꯆꯠꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯃꯃꯥ ꯍꯣꯏꯗꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ ꯅꯠꯇꯦ ꯗꯥꯝꯆꯥꯒꯤꯁꯤꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯒꯤ ꯁꯥꯎꯕ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏꯗꯣꯏꯔꯣ ꯇꯧꯔꯤꯁꯤꯕꯣ ꯌꯥꯝ ꯄꯥꯈꯠꯂꯤꯗ ꯀꯞꯁꯨ ꯀꯞꯅꯤꯡꯉꯦ ꯁꯤꯗꯤ ꯊꯕꯥ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯆꯥꯛꯇꯨ ꯆꯥꯅꯤꯡꯗ꯭ꯔꯗꯤꯅꯦ ꯈꯔ ꯆꯥꯔꯒꯅꯦ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯨꯅꯕ ꯄ꯭ꯔꯞ ꯆꯠꯁꯜꯂꯣ ꯍꯥꯏꯕꯅꯦ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥꯅ ꯉꯥꯡꯂꯤꯗꯣ ꯊꯑꯣꯏꯅ ꯇꯥꯕꯤꯕ ꯅꯠꯇꯦ ꯋꯥꯈꯜ ꯃꯥꯅ ꯆꯔꯛ ꯆꯍꯤꯡꯅꯔꯒ ꯂꯩꯔꯕꯗꯨꯗꯗꯤ ꯆꯥꯛꯇꯨ ꯆꯥꯁꯤꯟꯕ ꯌꯥꯗ꯭ꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯟꯊꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯨꯠꯁꯥꯎꯅꯅ ꯃꯈꯣꯡꯗꯨ ꯗꯪ ꯗꯪ ꯊꯥꯡꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯊꯕꯥꯁꯨ ꯂꯥꯏꯖꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯋꯥꯒꯁꯦ ꯈꯤꯇꯪ ꯍꯥꯏꯕꯒ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯔꯅꯤ ꯁꯥꯗꯥꯔꯣꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯦꯅꯦ ꯃꯁꯦ ꯁꯥꯌꯣꯟꯕꯁꯨ ꯃꯆꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯅꯪ ꯀꯩ ꯍꯥꯏꯔꯨꯕꯒꯤꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯆꯥꯔꯒ ꯂꯥꯏꯔꯤꯛꯇꯨ ꯄꯥꯎ ꯍꯥꯏꯔꯨꯕꯒꯤꯅꯤ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ ꯏꯆꯥꯅꯨꯄꯤ ꯑꯃꯇ ꯌꯥꯎꯕꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤꯗ ꯂꯥꯏꯖꯗꯣ ꯑꯉꯥꯡ ꯋꯥꯈꯜ ꯂꯣꯏꯕꯅ ꯋꯥꯈꯜꯗꯨ ꯄꯪꯈꯟ ꯈꯟꯖꯤꯜꯂꯒ ꯃꯃꯤꯠꯇ ꯃꯄꯤꯔ ꯆꯦꯅ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯔꯛꯂꯤ ꯔꯦꯟꯕꯤꯔꯒꯤ ꯀꯥꯗꯨ ꯍꯦꯟꯗꯣꯔꯛꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯈꯤꯇꯪ ꯉꯥꯔꯞ ꯇꯧꯅ ꯂꯩꯔꯤꯕ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯤ ꯏꯍꯥꯡ ꯍꯥꯡꯂꯕ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯗꯥꯝꯆꯥ ꯅꯪ ꯂꯩꯇꯕꯒꯥꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯅꯪ ꯍꯜꯂꯔꯣꯏꯗ꯭ꯔꯣ ꯗꯥꯝꯆꯥ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯒꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯒ ꯆꯠꯂꯕ
ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯣ ꯇꯞ ꯇꯞꯀ ꯇꯥꯔꯛꯂꯤ꯫ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯍꯦꯛ ꯄꯥꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯂꯥꯏꯔꯤꯛꯇꯨꯗ ꯇꯞꯅ ꯅꯥꯜꯂꯤ꯫ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯪꯗꯨꯁꯨ ꯐꯠ ꯐꯠ ꯑꯃꯨꯛ ꯇꯩꯊꯣꯛꯂꯤ꯫ ꯃꯅꯥꯇꯣꯟꯗꯨꯁꯨ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯂꯤ꯫ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯊꯣꯛꯀꯦ ꯇꯧꯕꯒ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯦꯟ ꯁꯔꯠ ꯑꯃ ꯌꯥꯜꯂꯤꯕꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯐꯨꯔꯤꯠꯇꯨ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯌꯥꯜꯂꯤꯕ ꯐꯨꯔꯤꯠꯇꯨ ꯇꯞꯅ ꯂꯧꯊꯣꯔꯛꯂꯒ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯁꯤ ꯐꯨꯔꯤꯠꯁꯤ ꯗꯥꯝꯆꯥꯅ ꯂꯤꯠꯄꯗꯨ ꯌꯥꯝ ꯐꯖꯕꯅꯤꯅꯦ꯫ ꯀꯨꯆꯨ ꯉꯧꯗ꯭ꯔꯁꯨ ꯃꯨꯔꯞ ꯇꯧꯕ ꯀꯨꯆꯨ ꯑꯣꯏꯔꯁꯨ ꯃꯁꯥ ꯅꯥꯟꯅ ꯌꯥꯝ ꯄꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯇꯥꯅ ꯇꯥꯅ ꯌꯦꯡꯖꯕꯅꯤ꯫ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯐꯨꯔꯤꯠꯇꯨ ꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯃꯅꯥꯇꯣꯟꯗ ꯊꯥꯡꯖꯤꯜꯂꯗꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯂꯤ꯫ ꯑꯌꯥ, ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯒ ꯅꯝꯗꯦꯅꯦ꯫ ꯁꯔꯞ ꯃꯅꯝꯗ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯅꯝ ꯑꯃ ꯅꯝꯃꯤꯅꯦ꯫ ꯑꯁꯤꯃꯗꯤ ꯃꯄꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯣꯠꯅ ꯂꯧꯍꯧꯔꯒꯦ꯫ ꯗꯥꯝꯆꯥ, ꯅꯪꯒꯤ ꯃꯅꯝ ꯆꯨꯔꯕ ꯐꯨꯔꯤꯠꯁꯦ ꯑꯩ ꯂꯣꯠꯅ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯂꯧꯖꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯐꯨꯔꯤꯠꯇꯨ ꯀꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯇꯧꯐꯝ ꯈꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯋꯥꯈꯜꯗꯗꯤ ꯑꯃꯅꯤ, ꯃꯃꯤꯠꯇꯨꯅꯗꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯤ꯫ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨꯁꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯌꯥꯝ ꯄꯦꯟꯗꯅ ꯁꯣꯜꯂꯛꯂꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯁꯣꯔ ꯐꯨꯜꯂꯒ ꯁꯤꯗꯧ ꯃꯥꯜꯂꯤꯗ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯣꯏꯅꯣ ꯁꯤꯕꯣ? ꯌꯨꯝꯗ ꯂꯩꯔꯛꯀꯗꯧꯕ ꯅꯨꯃꯤꯠ ꯃꯁꯤꯡꯗꯨꯗꯪ ꯈꯪꯂꯗꯤ ꯐꯗꯧꯅꯤ꯫ ꯑꯩꯁꯦ ꯂꯩꯐꯝ ꯈꯪꯒꯗꯧꯅꯤ ꯇꯧꯔꯤꯁꯦ꯫ ꯗꯥꯝꯆꯥꯒꯤ ꯂꯥꯏꯔꯤꯛꯁꯨ ꯃꯌꯥꯝ ꯂꯩꯍꯧꯕꯅꯤꯅ ꯍꯜꯂꯛꯈꯤꯅꯤꯗ꯫ ꯑꯩꯕꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯗ ꯀꯣꯜ ꯇꯧꯔꯒ ꯁꯥꯔꯒꯤ ꯅꯝꯕꯔ ꯍꯪꯁꯤꯔꯅꯦ꯫ ꯅꯍꯥꯟꯈꯩꯁꯨ ꯀꯧꯅꯗꯕꯅꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ? ꯑꯁ ꯇꯜꯂꯤꯗ, ꯍꯪꯉꯔꯣꯏꯗ꯫ ꯌꯨꯝꯗꯨꯗꯅ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯂꯤꯅꯣ? ꯃꯔꯝ ꯂꯩꯕꯒꯤ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯆꯠꯂꯤꯔꯁꯨ ꯈꯪꯗꯦ꯫ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ꯫ ꯑꯁ ꯃꯔꯝꯗꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯋꯣꯏꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯍꯜꯂꯤꯍꯦ꯫